ꯍꯦꯜꯂꯣ ꯃꯌꯥꯝ, ꯉꯁꯤ ꯑꯩꯅ ꯅꯝꯖꯒꯗꯕ ꯚꯤꯗꯤꯑꯣ ꯕ꯭ꯂꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯍꯦꯃꯣꯒꯤ ꯍꯦꯂꯣꯏ ꯀꯧꯊꯣꯛꯄ ꯍꯥꯏꯗꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯨꯡ 12:49 ꯆꯠꯂꯦ. ꯍꯧꯖꯤꯛ ꯄꯨꯡ 1 ꯐꯥꯎꯕꯗ ꯑꯩ ꯀꯧꯊꯣꯔꯛꯑꯒꯦ, ꯑꯗꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯍꯧꯖꯤꯛ ꯍꯦꯂꯣꯏ ꯀꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯁꯦ ꯊꯧꯔꯥꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ. ꯑꯩꯈꯣꯏ ꯃꯥꯒꯤ ꯍꯤꯇꯔ, ꯃꯥꯒꯤ ꯏꯁꯤꯡ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ. ꯍꯧꯖꯤꯛ ꯂꯥ ꯃꯅꯥꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯃꯅꯥꯛꯇꯨꯗ ꯍꯦꯛꯎꯔꯅꯤ. ꯍꯧꯖꯤꯛ ꯃꯐꯝꯁꯤꯗꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯀꯧꯖꯒꯗꯧꯔꯤꯁꯤ. ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣ. ꯃꯌꯥꯝ ꯁꯦꯝꯕ ꯑꯩꯈꯣꯏꯒꯤ ꯁꯦꯡꯒꯤ ꯃꯍꯨꯠ ꯀꯤꯍꯣꯝ ꯑꯣꯏꯅ ꯇꯧꯖꯔꯦ. ꯑꯗꯨꯒ ꯀꯣꯝꯂꯥꯒꯤ ꯃꯍꯨꯠꯅ ꯍꯩꯅꯧ ꯑꯣꯏꯅ ꯇꯧꯖꯔꯦ. ꯑꯗꯒꯤ ꯑꯂꯨꯁꯤꯡ ꯍꯥꯞꯆꯤꯟꯖꯔꯦ. ꯁꯤꯒꯤ ꯑꯅꯤꯁꯤꯃ ꯊꯝꯖꯔꯦ. ꯃꯥꯒꯤ ꯇꯤꯜꯍꯧ ꯑꯃ ꯍꯥꯞꯆꯔꯦ. ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯅꯤꯁꯤꯃ ꯁꯤꯒ ꯃꯦꯠꯂ ꯆꯥꯅꯕ ꯃꯥꯒꯤ ꯁꯤ ꯑꯃ ꯊꯝꯖꯔꯦ. ꯈꯤꯇꯪ ꯆꯠꯍꯜꯂꯤ ꯔꯤꯚꯤꯌꯨꯗꯨ ꯃꯥꯏ ꯆꯤꯛꯇꯅꯕ, ꯀꯥꯡ ꯆꯤꯛꯇꯅꯕ. ꯁꯤ ꯍꯩꯅꯧꯁꯤ ꯈꯥꯏꯔꯒ ꯆꯥꯅꯕ ꯃꯥꯅ ꯁꯨꯔꯤꯁꯤ ꯑꯃ ꯍꯥꯞꯆꯔꯦ. Ising karang aso
mula mula sa'imbi thawai mirinsu nagpi mittarangdai natarangdai suntarangdagi hei chu 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 haikaktagi mukaktagi mula muladagi sa'imbi mittarangdai natarangdai suntarangdagi Kaurisi thorokne ibema atombi osu ahal osu thorok atombi thorokpa nate nangna ingasu mai yainaba hitarama ai give away tauge taubanihେ hello atombi oin thoralo give away taubada bit khar lainaba Hekaka mula 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 sa'imbi thawai mirin mirin sumakpi mittarangdagi natarang phawgi suntarang phaw himila chu 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 thoroktegani haikaktagi mukaktagi haikak phaunaridi mittarangdagi natarang phawgi suntarang phawgi malang saklang phaunaridi himila chu 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 Yadrene cameraman kitang chongilokna haikak mukaka mula mula sa'imbi thawai mirin sumakpi kaukre terlambat haikaka mukaka mula mula sa'imbi thawai mirin sumakpi mittarangdagi natarang phawgi suntarangsu karaida hapkadam khangdre haikaka mukaka haikaka mula mula sa'imbi thawai mirin sumakpi higa miga laya chu 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 nangi give away taugadori lao kum thorokne silau lao lakhotlo laone haira kharasiso pothasi haitha potha kharasiso laubido laone nakhoi atu taretki manungda atombido thoralo atombido thorokte machi mana kalli pung kya taramam tu kemana phone
ꯃꯥꯏꯗ ꯑꯩꯁꯤ ꯐꯥꯎꯔꯦꯅ ꯂꯩꯕꯅꯤ ꯍꯦꯂꯣꯏꯐꯥꯎ ꯀꯥꯎꯊꯣꯛꯄ ꯉꯝꯗꯦ ꯑꯩ ꯀꯤꯗꯅ ꯃꯥ ꯊꯣꯛꯇꯕ ꯑꯣꯏꯒꯅꯤ ꯃꯥꯒꯤ ꯒꯤꯐ ꯑꯋꯦꯁꯤ ꯑꯩꯅ ꯄꯨꯗꯅ ꯂꯥꯛꯑꯦꯕ ꯂꯩꯇ ꯂꯩꯇ ꯁꯤꯖꯤꯟꯅꯔꯕꯅꯦ ꯃꯥꯒꯤ ꯒꯤꯐ ꯑꯋꯦ ꯏꯪꯕꯅ ꯅꯤꯡꯊꯝꯊꯥꯗ ꯐꯤ ꯃꯇꯠ ꯑꯃꯈꯛ ꯏꯜꯂꯒ ꯂꯩꯕ ꯅꯨꯡꯉꯥꯏꯇꯗꯅ ꯁꯤꯁꯤ ꯃꯥꯏ ꯇꯤꯛꯍꯟꯗꯅ ꯄꯨꯔꯛꯄꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯑꯦꯛꯁꯇꯦꯟꯁꯟ ꯀꯣꯠꯁꯨ ꯄꯤꯒꯅꯤ ꯅꯪ ꯆꯥꯎ ꯂꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯆꯠꯊꯣꯛꯀꯦ ꯅꯪ ꯊꯣꯛꯇ꯭ꯔꯕꯗꯤ ꯑꯩꯅ ꯆꯠꯊꯣꯛꯄ ꯇꯥꯕꯅꯤ ꯊꯣꯛꯇ꯭ꯔꯗꯤ ꯆꯠꯊꯣꯛꯀꯦ ꯑꯩꯒꯤꯁꯤꯗꯤ ꯑꯍꯤꯡꯗ ꯃꯨꯛꯕꯥꯡ ꯇꯧꯕ ꯇꯥꯔꯦ ꯍꯦꯂꯣꯏ ꯀꯛꯊꯣꯛꯄꯅꯦꯅ ꯇꯧꯔꯦ ꯆꯥꯅ ꯆꯥꯅ ꯉꯥꯏꯔꯝꯃꯤ ꯆꯥꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯏꯆꯟꯅꯨꯄꯤ ꯊꯣꯡꯗꯦ ꯅꯪꯁꯨ ꯅꯥꯀꯟ ꯅꯥꯝꯃ ꯊꯝꯃꯤꯗ
ꯍꯥꯎꯈ꯭ꯔꯦꯗ ꯊꯧꯒꯣꯛ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯇꯧꯊꯣꯛꯑꯦ ꯍꯦꯜꯂꯣ ꯇꯣꯝꯕꯤ ꯅꯪ ꯁꯥꯎꯒꯅꯨ ꯀꯛꯀ ꯃꯨꯛꯀꯛꯀ ꯃꯨꯛꯀꯛꯀ ꯍꯩꯀꯛꯀ ꯃꯨꯂꯥ ꯃꯨꯂꯥ ꯆꯠꯏꯟꯕꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯨꯝꯃꯛꯄꯤ ꯃꯤꯠ ꯇꯔꯪꯗꯩ ꯅꯥ ꯇꯔꯪꯗꯩ ꯁꯨꯟ ꯇꯔꯪꯗꯩ ꯍꯤ ꯃꯤ ꯂꯥꯏ ꯆꯨ 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 ꯍꯥꯏꯕꯗ ꯑꯔꯦꯝꯕ ꯆꯥꯕ ꯂꯣꯏꯅꯉꯥꯏ ꯑꯩꯒꯤ ꯃꯨꯛꯕꯥꯡ ꯑꯔꯦꯝꯕ ꯆꯥꯅꯉꯥꯏ ꯑꯃꯨꯛ ꯀꯧꯊꯣꯛꯀꯦ ꯍꯩꯀꯛꯀ ꯃꯨꯛꯀꯛꯀ ꯃꯨꯛꯀꯛꯀ ꯍꯩꯀꯛꯀ ꯍꯩꯀꯛꯀ ꯃꯨꯛꯀꯛꯀ ꯃꯨꯛꯀꯛꯀ ꯍꯩꯀꯛꯀ ꯃꯨꯂꯥ ꯃꯨꯂꯥ ꯆꯠꯏꯟꯕꯤ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯨꯝꯃꯛꯄꯤ ꯃꯤꯠ ꯇꯔꯪꯗꯒꯤ ꯅꯥ ꯇꯔꯪꯗꯩ ꯁꯨꯟ ꯇꯔꯪꯗꯩ ꯐꯥꯎꯅ ꯍꯤ ꯃꯤ ꯂꯥꯏ ꯆꯨ 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 ꯊꯣꯛꯇꯦ ꯃꯅꯥꯛꯇ ꯂꯩ ꯃꯥ ꯌꯥꯗ꯭ꯔꯦ ꯍꯥꯏꯅ ꯇꯥꯟꯅꯕ ꯌꯥꯗꯦ ꯃꯥ ꯈꯤꯇꯪꯗꯨꯗ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯗꯣꯝꯁꯨ ꯑꯃꯨꯛꯇꯪ ꯑꯍꯤꯡꯗ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯅꯪ ꯉꯥꯏꯕꯗ ꯀꯤꯍꯣꯝ ꯀꯥꯡꯆꯤꯠ ꯂꯣꯏꯗꯣꯔꯦ ꯃꯌꯥꯝ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯇꯧꯕ ꯅꯠꯇꯦꯕ ꯍꯦꯜꯂꯣꯏ ꯀꯧꯊꯣꯛꯄꯅꯦꯕ ꯍꯦꯜꯂꯣꯏ ꯀꯧꯊꯣꯛꯄꯗ ꯊꯣꯛꯇ꯭ꯔꯗꯤ ꯀꯩꯗꯧꯅꯤ ꯄꯣꯠꯁꯤꯗꯤ ꯃꯥꯡꯍꯟꯕ ꯌꯥꯗꯕꯅꯤꯅ ꯂꯩꯁꯤꯜꯂꯨꯕ ꯀꯧꯕꯅꯤꯅ ꯑꯩꯅ ꯃꯨꯛꯕꯥꯡ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯩꯅ ꯃꯥꯒꯤ ꯆꯪꯖꯐꯝ ꯄꯤꯌꯦ ꯃꯔꯛ ꯁꯔꯨꯛ ꯈꯥꯛꯑꯦ ꯍꯩꯅꯧꯒ ꯇꯪꯈꯥꯏ ꯑꯃ ꯈꯥꯛꯑꯦ ꯀꯩꯗꯧꯔꯤ
ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯑꯝꯇꯪꯒ ꯇ꯭ꯔꯥꯏ ꯇꯧꯔꯝꯒꯦ ꯆꯦꯟꯕꯤ ꯊꯋꯥꯏꯅꯤꯁꯨ ꯅꯠꯇꯦ ꯃꯤꯇꯔꯪꯗꯤ ꯉꯥꯇꯔꯪꯗꯤ ꯉꯥꯇꯔꯪꯗꯤ ꯃꯤꯇꯔꯪꯗꯤ ꯉꯥꯇꯔꯪꯗꯤ ꯄꯥꯎꯅꯔꯤ ꯃꯤꯒ ꯃꯤꯒ ꯂꯥꯏꯒ ꯆꯨꯒ 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 ꯀꯨꯝꯊꯔꯛꯑꯣꯗꯅ ꯏꯕꯦꯝꯃ ꯂꯥꯛꯑꯣ ꯅꯪ ꯒꯤꯞ ꯑꯋꯦ ꯅꯪ ꯒꯤꯞ ꯑꯋꯦ ꯂꯩꯔꯦ ꯂꯧ ꯂꯥꯛꯑꯣ ꯅꯪ ꯏꯁꯤꯡ ꯊꯛꯅꯉꯥꯏ ꯒꯤꯂꯥꯁ ꯑꯃꯁꯨ ꯑꯩꯅ ꯐ꯭ꯔꯤꯗ ꯁꯤꯒ ꯑꯅꯤꯁꯤ ꯒꯤꯞ ꯑꯋꯦ ꯇꯧꯅꯤ ꯒꯤꯞ ꯑꯋꯦ ꯑꯩꯒꯤ 500 subscriber ꯌꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯋꯦꯁꯨ ꯂꯩꯔꯦ ꯂꯧ ꯂꯥꯛꯑꯣ ꯅꯪꯉꯣꯟꯗ ꯐꯥꯎꯔꯦ ꯒꯤꯞ ꯑꯋꯦ ꯂꯣꯇ꯭ꯔꯤ ꯇꯧꯒꯦ ꯂꯥꯛꯑꯣ ꯍꯦꯜꯂꯣ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯃꯅꯥ ꯀꯜꯂꯤ ꯌꯥꯗꯦ ꯊꯣꯛꯂꯛꯑꯣ ꯌꯥꯗꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯕꯨ ꯀꯔꯝ ꯇꯧꯕꯅꯣ ꯅꯨꯡꯉꯥꯏꯕꯤꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯕꯗꯤ ꯃꯌꯥꯝꯒꯤ ꯈꯨꯄꯤ ꯑꯃꯨꯛꯇꯪ ꯁꯕꯁꯀ꯭ꯔꯥꯏꯕꯇꯨ ꯅꯝꯁꯤꯟꯕꯤꯔꯝꯃꯦ ꯍꯥꯏꯔꯒ ꯂꯥꯏꯛ ꯁꯤꯌꯥꯔ ꯀꯃꯦꯟ ꯇꯧꯔꯝꯃꯦ ꯍꯥꯏꯔꯒ ꯃꯌꯥꯝ ꯆꯦꯅꯦꯜ ꯑꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ